ꯎꯔꯦꯜꯕꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯌꯥꯝ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯌꯥꯝ ꯋꯦꯜꯀꯝ ꯑꯩ ꯑꯦꯜꯕꯤꯒ ꯌꯥꯝ ꯇꯧꯕ ꯍꯩꯇꯦꯀꯣ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝꯕꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯋꯦꯜꯀꯝ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯑꯦꯜꯕꯤ ꯇꯧ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯃꯇꯝꯁꯨ ꯍꯥꯏ ꯉꯝꯗꯕ ꯃꯇꯨꯡ ꯉꯁꯤ ꯇꯧꯔꯦꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯏꯕꯦꯝꯆꯥꯁꯨ ꯂꯥꯛꯏ ꯏꯇꯥꯎ ꯑꯩ ꯇꯝ ꯕ꯭ꯔꯣꯁꯨ ꯂꯥꯛꯏ ꯂꯥꯛꯀꯤ ꯆꯥꯎ ꯇꯝ ꯕ꯭ꯔꯣ ꯂꯥꯛꯏꯁꯤ ꯑꯗꯨꯒ ꯑꯩ ꯁꯨꯔꯁ ꯉꯟꯅ ꯇꯥꯗꯣ ꯍꯥꯏ ꯑꯣ ꯍꯦꯜꯂꯣ ꯁꯨꯔꯁ ꯋꯦꯜꯀꯝ ꯏꯆꯦ ꯏꯕꯦꯝꯆꯥꯅ ꯑꯩ ꯅꯁꯛ ꯑꯩ ꯉꯁꯤ ꯌꯣꯡꯆꯥꯛ ꯐꯪꯂꯛꯇꯦ ꯏꯆꯦꯁꯨ ꯇꯨ ꯌꯣꯡꯆꯥꯛꯁꯦ ꯉꯁꯥꯏ ꯄꯨꯡ ꯀꯔꯥꯏ 5 ꯆꯠꯂꯒ ꯄꯨꯔꯛꯏꯅꯤ ꯀꯔꯥꯏ ꯄꯜꯇꯟ ꯕꯖꯥꯔꯗꯒꯤ ꯑꯞꯁꯥꯔꯗꯤ ꯄꯨꯔꯛꯏꯅꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗꯒꯤ ꯌꯣꯡꯆꯥꯛ ꯄꯨ ꯂꯥꯛꯏ ꯇꯨ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯅ ꯄꯨꯔꯛꯏꯅꯤ ꯁꯤꯡꯖꯨ ꯉꯁꯤ ꯆꯥꯔꯔꯣꯏ ꯍꯌꯦꯡ ꯆꯥꯔꯅꯤ ꯉꯁꯤ ꯆꯥꯔꯔꯣꯏ ꯉꯁꯤꯗꯤ ꯀꯔꯥꯏ ꯄꯥꯔꯇꯤ ꯇꯧꯔꯕꯅꯤꯅ ꯌꯥꯝ ꯆꯥꯔꯔꯣꯏꯒꯦ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯔꯣꯏ ꯍꯌꯦꯡ ꯇꯧꯔꯒꯦ ꯌꯣꯡꯆꯥꯛ ꯈꯨꯌꯥꯎ ꯇꯝ ꯕ꯭ꯔꯣ ꯑꯁꯤ ꯌꯣꯡꯆꯥꯛ ꯇꯔꯨꯛꯇ ꯀꯔꯤ ꯍꯥꯏ 100 ꯔꯨꯄꯤꯁ ꯂꯧꯔꯤꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯉꯁꯤꯗꯤ ꯈꯔ ꯈꯪꯗꯦ ꯅꯍꯥꯟ ꯃꯔꯤꯗ ꯂꯨꯄꯥ 100ꯅꯤꯀꯣ ꯉꯁꯤ ꯇꯔꯨꯛꯇ ꯄꯨꯔꯛꯏꯅꯤ ꯂꯨꯄꯥ 100ꯅ ꯁꯤꯡꯖꯨ ꯆꯥꯕꯅꯤ ꯃꯔꯨꯗꯤ ꯊꯣꯛꯀꯣ ꯑꯆꯧꯕ ꯃꯔꯨꯗꯤ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯃꯔꯨ ꯆꯪꯉꯦ ꯌꯥꯕ ꯃꯔꯨꯗꯣ ꯄꯨꯔꯛꯇꯔꯦ ꯇꯣ ꯌꯣꯡꯆꯥꯛ ꯑꯣꯏꯅ ꯀꯔꯤ ꯁꯤꯡꯖꯨ ꯆꯥꯕꯩꯗꯃꯛꯇ ꯄꯨ ꯂꯥꯛꯑꯦ ꯁꯤꯡꯖꯨ ꯆꯥꯕꯩꯗꯃꯛꯇ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯌꯥꯝꯅ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯩꯁꯨ ꯌꯦꯡꯕꯗ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯒꯦꯗ ꯑꯩꯅ ꯄꯨꯔꯛꯑꯦꯕ ꯌꯣꯡꯆꯥꯛ ꯉꯥꯎꯕꯗꯨꯗꯒꯤ ꯁꯨꯔꯁꯅ ꯋꯦꯜꯀꯝ ꯏꯆꯦ ꯕꯦꯝꯆꯥꯅ ꯂꯥꯛꯒꯦꯁꯦ ꯏꯆꯦ ꯕꯦꯝꯆꯥ ꯂꯥꯛꯒꯦ ꯆꯥꯎ ꯁꯨꯔꯁꯅ ꯗꯥꯗꯥ ꯑꯩꯅꯤ ꯅꯅꯥꯎ ꯑꯣ ꯍꯣ ꯁꯨꯔꯁ ꯋꯦꯜꯀꯝ ꯅꯅꯥꯎ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯅꯅꯥꯎꯅꯣ ꯑꯣ ꯑꯠꯆꯥ ꯑꯣ ꯈꯪꯉꯦ ꯑꯣ ꯁꯨꯔꯁ ꯂꯥꯛꯑꯒꯦ ꯊꯦꯡꯀ꯭ꯌꯨ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯀꯣꯃꯦꯟ ꯊꯥꯗꯣꯛꯂꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯁꯦ ꯑꯅꯧꯕ ꯏꯁꯇꯨꯗꯦꯟꯅꯤ ꯑꯦꯜꯕꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯌꯥꯝꯅ ꯑꯦꯜꯕꯤꯒꯤ ꯈꯪꯗꯦ ꯑꯦꯛꯁꯄꯥꯔꯠ ꯌꯥꯝꯗꯤ ꯑꯣꯏꯗꯦꯀꯣ ꯀꯣꯃꯦꯟ ꯄꯥꯕꯗ ꯃꯌꯥꯝ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅ ꯀꯔꯤ ꯗꯥ ꯔꯖꯦ ꯌꯣꯡꯆꯥꯛ ꯌꯣꯜꯂꯤꯔꯣ ꯉꯁꯤ ꯌꯣꯡꯆꯥꯛ ꯌꯣꯜꯂꯤꯅꯤꯀꯣ ꯉꯁꯤ ꯌꯣꯡꯆꯥꯛꯁꯦ ꯉꯁꯤ ꯄꯣꯂꯟ ꯕꯖꯥꯔꯗꯒꯤ ꯄꯨꯔꯛꯄꯅꯤ ꯌꯥꯝꯅ ꯆꯥꯅꯤꯡꯕꯅ ꯄꯨꯔꯛꯄꯅꯤ ꯉꯁꯤ ꯆꯠꯂꯒ ꯑꯗꯨ ꯌꯣꯡꯆꯥꯛꯁꯦ ꯆꯥꯒꯦ ꯇꯧꯕ ꯉꯁꯤ ꯅꯨꯡꯗꯥꯡꯗ ꯆꯥꯔꯔꯣꯏ ꯍꯌꯦꯡ ꯆꯥꯔꯒꯦ ꯑꯗꯨ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩꯈꯣꯏꯗꯤ ꯄꯥꯔꯇꯤ ꯑꯌꯨꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯌꯨꯛꯇ ꯄꯥꯔꯇꯤ ꯇꯧꯈ꯭ꯔꯦ ꯑꯣ ꯑꯠꯆꯥ ꯑꯗꯨꯗꯒꯤ ꯃꯃꯥꯁꯨ ꯂꯥꯛꯑꯦꯅꯦ ꯃꯃꯥ ꯑꯥꯔꯖꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯁꯨꯔꯁ ꯁꯤꯡꯍꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯨꯔꯁ ꯑꯗꯨꯒ ꯃꯃꯥꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯑꯗꯨꯒ ꯏꯆꯦ ꯀꯔꯤ ꯇꯝ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩ ꯋꯥꯔꯤ ꯇꯥꯒꯦ ꯂꯥꯛꯒꯦꯁꯦ ꯍꯣꯏ ꯇꯝ ꯕ꯭ꯔꯣ ꯈꯔ ꯏꯟꯖꯣꯏ ꯇꯧꯒꯗꯅꯤ ꯉꯁꯤꯗꯤ ꯏꯟꯖꯣꯏ ꯃꯇꯝꯅꯤꯀꯣ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯁꯨꯔꯁ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯏꯆꯦ ꯀꯥꯅꯣꯕꯂꯥ ꯂꯥꯛꯑꯦ ꯑꯥꯔꯆꯤ ꯏꯆꯦ ꯀꯥꯅꯣꯟ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯏꯆꯦ ꯃꯃꯥ ꯋꯦꯜꯀꯝ ꯑꯗꯨꯒ ꯑꯁꯥꯂꯣꯇꯥ ꯁꯤꯁꯇꯔꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯤ ꯇꯝ ꯕ꯭ꯔꯣ ꯃꯥꯁꯨ ꯂꯩ ꯑꯗꯨꯒ ꯑꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯔꯥꯡꯗ ꯑꯦꯜꯕꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯅ ꯉꯁꯤ ꯂꯥꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯗꯥ ꯑꯥꯔꯖꯦ ꯑꯣ ꯊꯣꯏꯕꯤꯆꯅ ꯋꯦꯜꯀꯝ ꯑꯩ ꯀꯔꯤ ꯉꯁꯤ ꯑꯩꯒꯤ ꯇꯝ ꯕ꯭ꯔꯣꯅ ꯃꯌꯥꯝꯉꯣꯟꯗ ꯀꯟꯅ ꯑꯦꯜꯕꯤ ꯇꯧꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯨꯒ ꯑꯩꯁꯨ ꯅꯨꯡꯁꯤꯕꯅ ꯃꯌꯥꯝꯂꯣꯝꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯩꯗꯃꯛꯇ ꯑꯩꯁꯨ ꯑꯦꯜꯕꯤ ꯇꯧꯔꯛꯄꯅꯤꯗ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯦꯜꯕꯤ ꯇꯧꯔꯣꯏꯍꯦ ꯃꯌꯥꯝꯂꯣꯝꯗ ꯇꯧꯔꯣ ꯍꯥꯏꯕꯗ ꯇꯧꯔꯛꯏꯅꯤ ꯑꯗꯨꯏ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯝꯆꯥ ꯑꯩꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯑꯗꯨꯒ ꯇꯝ ꯕ꯭ꯔꯣꯅ ꯏꯆꯦ ꯕꯂꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯁꯨ ꯂꯥꯛꯑꯦꯀꯣ ꯀꯩꯅꯣ ꯑꯥꯔꯖꯦ ꯉꯁꯤꯁꯨ ꯑꯦꯜꯕꯤ ꯍꯣꯏ ꯉꯁꯤꯕꯨ ꯑꯦꯜꯕꯤ ꯍꯣꯏꯅꯦ ꯏꯆꯦ ꯇꯝ ꯕ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯑꯦꯜꯕꯤ ꯇꯧꯔꯣ ꯍꯥꯏꯕꯗꯨꯒ ꯇꯧꯔꯛꯄꯅꯤ ꯃꯤꯅꯤꯠ 30 ꯃꯤꯅꯤꯠꯇ ꯇꯧꯅꯤꯀꯣ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏ ꯑꯣꯟꯂꯤ ꯐꯣꯔ 30 ꯃꯤꯅꯤꯠ ꯑꯦꯜꯕꯤ ꯇꯧꯒꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯣꯏ ꯑꯦꯜꯕꯤ
ꯑꯗꯨ ꯇꯝ ꯕ꯭ꯔꯣꯅ ꯇꯞꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦꯕ ꯑꯦꯜꯕꯤ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯃꯥꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯃꯥ ꯉꯁꯤ ꯇꯧꯔꯣ ꯍꯥꯏ ꯑꯗꯨꯒꯤ ꯇꯧꯏꯕ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯀꯦ ꯕꯣ ꯍꯥꯏꯗꯨꯒꯤ ꯅꯊꯤꯡ ꯕꯦꯔꯤ ꯕꯦꯔꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯁꯥꯟꯅꯗ꯭ꯔꯕꯣ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯊꯤꯡ ꯕꯦꯔꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯁꯥꯟꯅꯗ꯭ꯔꯕꯣ ꯑꯩ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯁꯥꯟꯅꯗꯦ ꯀꯅꯥꯅ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤꯕ ꯖꯒꯣꯏ ꯅꯦꯈꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪꯗꯤ ꯑꯦꯜ ꯕꯤ ꯇꯧꯔꯝꯃꯤꯅꯦ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯔꯅꯤ ꯅꯦꯈꯥꯏꯗꯣꯔꯕꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯏꯆꯦ ꯕꯦꯝꯆꯥꯟꯅ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯗꯨꯒꯤ ꯇꯝ ꯕ꯭ꯔꯣꯅ ꯑꯩ ꯂꯩ ꯌꯥꯖꯕ꯭ꯔꯣ ꯋꯥꯜꯗ ꯄ꯭ꯂꯤꯖ ꯑꯣꯀꯦ ꯇꯝ ꯕ꯭ꯔꯣ ꯋꯥꯜꯗ ꯅꯞꯀꯦ ꯄꯤꯟ ꯇꯧꯒꯦꯀꯣ ꯄꯤꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯒꯤ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ꯭ꯔꯣ ꯍꯥ ꯌꯣꯡꯆꯥꯛ ꯏꯔꯣꯟꯗꯣꯏ ꯅꯠꯇꯦ ꯁꯤꯁꯦ ꯀꯔꯤ ꯁꯤꯡꯖꯨ ꯇꯧꯗꯣꯏꯅꯤ ꯏꯆꯦ ꯀꯩꯅꯣꯟ ꯍꯌꯦꯡ ꯁꯤꯡꯖꯨ ꯆꯥꯒꯦ ꯏꯆꯦꯒꯤ ꯀꯔꯤ ꯔꯤꯀ꯭ꯋꯦꯁꯇ ꯇꯧꯒꯦ ꯍꯌꯦꯡ ꯏꯆꯦꯅ ꯉꯔꯥꯡ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯅꯍꯥꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯣꯏꯅꯤ ꯑꯗꯨꯏ ꯉꯁꯤ ꯌꯣꯡꯆꯥꯛ ꯈꯔ ꯂꯩꯔꯨꯏꯅꯦ ꯑꯩ ꯆꯠꯂꯒ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯍꯌꯦꯡꯁꯨ ꯁꯨꯇꯤ ꯂꯩꯔꯦ ꯉꯁꯤ ꯁꯨꯇꯤ ꯂꯩꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜ ꯕꯤ ꯂꯥꯛꯇ꯭ꯔꯗꯤ ꯑꯟꯁꯞꯁꯀ꯭ꯔꯥꯏꯕꯔ ꯇꯧꯒꯅꯤ ꯇꯧꯔꯝꯂꯝꯕꯅꯤ ꯍꯥꯏ ꯇꯧꯔꯝꯂꯕꯅꯤ ꯌꯥꯏ ꯑꯣ ꯑꯠꯆꯥ ꯇꯧꯅꯨ ꯑꯗꯨ ꯃꯃꯥꯅ ꯑꯥꯔꯖꯦ ꯑꯦꯜ ꯕꯤ ꯇꯧꯔꯤꯗꯣ ꯐꯩ ꯌꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤꯕ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯅꯝꯖꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩꯁꯨ ꯍꯌꯦꯡ 11 AM ꯑꯦꯜ ꯕꯤ ꯂꯩ ꯌꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯏꯆꯦ ꯕꯦꯝꯆꯥꯒꯤꯁꯨ ꯍꯌꯦꯡ 11 ꯑꯦꯜ ꯕꯤ ꯂꯩ ꯍꯥꯏ ꯃꯌꯥꯝ ꯏꯆꯦ ꯕꯦꯝꯆꯥꯒꯤ ꯑꯦꯜ ꯕꯤꯗꯁꯨ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯑꯅꯧꯕ ꯌꯥꯎꯔꯗꯤ ꯀꯣꯃꯦꯟ ꯂꯩꯇ꯭ꯔꯕꯣ ꯑꯩꯁꯦ ꯀꯣꯃꯦꯟꯁꯦ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯁꯦ ꯏꯆꯦ ꯕꯦꯝꯆꯥꯟꯗ ꯑꯦꯜ ꯕꯤ ꯀꯔꯥꯏ ꯀꯣꯃꯦꯟ ꯂꯣꯏꯈ꯭ꯔꯦ ꯃꯈꯥꯗ ꯀꯣꯃꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕꯗ ꯑꯦꯜ ꯕꯤ ꯀꯣꯃꯦꯟꯁꯦ ꯀꯔꯥꯏ ꯂꯦꯞꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯩ ꯅꯦꯠ ꯂꯣꯏꯈꯔꯦ ꯀꯣꯃꯦꯟ ꯂꯩꯇꯦ ꯃꯈꯥꯗ ꯃꯌꯥꯝ ꯃꯈꯥꯗ ꯀꯣꯃꯦꯟ ꯂꯥꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯣꯕꯥꯏꯜ ꯍꯦꯡꯅ ꯆꯥꯔꯤꯗꯅ ꯀꯗꯥꯏ ꯀꯣꯃꯦꯟ ꯂꯥꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯅꯨ ꯃꯣꯕꯥꯏꯜ ꯄꯤꯔꯛꯎ ꯕꯕꯥ ꯀꯣꯃꯦꯟꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦꯅ ꯀꯣꯃꯦꯟꯁꯦ ꯂꯩꯔꯤ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯔꯛꯄ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯃꯣꯕꯥꯏꯜ ꯍꯦꯡ ꯆꯥꯔ ꯃꯥꯟꯅꯦꯅꯦ ꯇꯧꯔꯤꯁꯦ ꯄꯤꯔꯛꯑꯣ ꯕꯕꯥ ꯄꯤꯔꯛꯀꯦ ꯄꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯦꯡ ꯆꯥꯔ ꯃꯥꯟꯅꯦ ꯑꯩ ꯀꯣꯃꯦꯟ ꯂꯥꯛꯇꯔꯦ ꯃꯈꯥꯗ ꯏꯆꯦ ꯕꯦꯝꯆꯥꯒꯤꯗ ꯂꯣꯏꯈ꯭ꯔꯦ ꯃꯣꯕꯥꯏꯜꯗ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯅꯦꯠ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯍꯣꯠꯁꯄꯣꯠꯇꯣ ꯑꯣꯟ ꯇꯧꯔꯣ ꯑꯗꯨꯏ ꯃꯈꯣꯡꯗ ꯂꯩꯗꯣ ꯑꯩ ꯀꯣꯃꯦꯟ ꯆꯞꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯆꯞꯈ꯭ꯔꯦ ꯅꯨꯄꯤ ꯃꯣꯕꯥꯏꯜꯗ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯀꯣꯃꯦꯟꯁꯦ ꯀꯥꯏ ꯂꯩ ꯏꯃꯥ ꯀꯣꯃꯦꯟ ꯃꯈꯥꯗ ꯂꯣꯏ ꯂꯩꯔꯝꯃꯦꯅꯦ ꯏꯆꯦꯝꯅ ꯃꯃꯥ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣ ꯃꯈꯥꯗ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯗꯨ ꯃꯈꯥꯗ ꯄꯥꯔꯛꯀꯦꯀꯣ ꯅꯊꯤꯡꯅ ꯀꯔꯤ ꯒꯦꯝ ꯁꯥꯟꯅꯒꯦ ꯑꯩ ꯀꯔꯤꯝ ꯒꯦꯝ ꯁꯥꯟꯅꯗꯦ ꯑꯗꯨꯒ ꯑꯩ ꯇꯝ ꯕ꯭ꯔꯣꯅ ꯖꯒꯣꯏ ꯁꯥꯔꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯅ ꯑꯣꯀꯦ ꯑꯥꯔꯖꯦ ꯑꯗꯨꯒꯒꯤ ꯑꯦꯝ ꯗꯤ ꯀꯣꯕꯤꯔ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤ ꯇꯝꯇꯥ ꯑꯃꯅ ꯑꯗꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯂꯥꯂꯥ ꯑꯗꯒꯤ ꯃꯃꯥꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯌꯣꯡꯆꯥꯛ ꯃꯔꯨꯝ ꯆꯪꯗ꯭ꯔꯤꯕꯣ ꯃꯔꯨꯝ ꯆꯪꯉꯦ ꯏꯆꯦ ꯑꯩ ꯁꯤꯁꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯀꯔꯤ ꯍꯥꯏ ꯁꯤꯡꯖꯨ ꯆꯥꯕꯩꯗꯃꯛꯇ ꯄꯨꯔꯛꯏꯕ ꯁꯤꯁꯦ ꯁꯤꯡꯖꯨ ꯆꯥꯕꯩꯗꯃꯛꯇ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯪꯉꯦ ꯑꯩꯅ ꯁꯤ ꯁꯤꯡꯖꯨ ꯆꯥꯕꯩꯗꯃꯛꯇ ꯄꯨꯔꯛꯏꯕ ꯉꯥꯏꯈꯣꯅꯦ ꯃꯃꯥ ꯄꯄꯥ ꯎꯗꯔꯦ ꯀꯣꯃꯦꯟꯁꯦ ꯁꯣꯝꯗ ꯀꯣꯃꯦꯟ ꯂꯥꯛꯇꯔꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯅꯤꯅꯦ ꯇꯝꯇꯕ꯭ꯔꯣꯅ ꯆꯦ ꯇꯈꯦꯜ ꯑꯃꯤ ꯂꯥꯒꯤꯁꯤ ꯌꯥꯏ ꯑꯠꯆꯥ ꯀꯔꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯦ ꯃꯗꯥꯔꯁꯦ ꯁꯛꯇꯤ ꯎꯠꯇꯕ ꯐꯖꯕꯒꯤ ꯄꯣꯡꯉꯤꯔꯣ ꯍꯨꯏꯃ ꯀꯥꯏꯗꯩꯅꯣꯍꯦ ꯐꯖꯗꯦꯍꯦ ꯑꯩꯈꯣꯏꯗꯤ
masakta thirebani aduidamakta sak utpase ikaire soibisana ichida hena tamtam lagi jaw dugai tamrona chebem gi lb 11 da lei hoi mayam ichi bem gi 11 ichi bem chagi lb 11 da togani morning da dugagi tamtamrona gar asalota sister nungai ri boy nungai haise tamtamrona nungai hayo dugagi mamana kareba comment pa gadaba ba watline arje hoine che aigi kare maya maro ma jate ko aigi kare siga udraba dui da mataina aigi nupi mobile se lowra ga pari tu mayam tu aigi nupi mobile pari tu ai comment se kare chap kare ba adui da mata siga yoina pare mayam la review ko mayam review dugai tamtam arje bro comment parakani hoy pare mamana kare tamtam dugai tamtam bro na arje bro ai balance halake balance ki nate ne tamtam bro balance ki nate tu ai gara ne le ya ba mobile se hang cha gara ya ba si mobile hang cha gara comment pa ta tu ki damuta ai ki nupi ki mobile ki comment pa re tu mayam ki tu comment siga le re me tu duga gi ga iche kanona kare ba ai ibu hol ga jang mana ini arje oh jang mana ha tharo nu to tharo duga tamtam bro na kare mama ai lagi se duga tamtam bro na arje bro comment ure ai acha duga ai tau la ini tau welcome tau welcome tau full like tau lagi jao ai tau thank you duga gi iche bem ta na kare ipa ai leiko thabak ama tauri ko hoi iche bem cha nothing thabak tolo ne iche bem ta na binod bro is kai to ino khang de boy ai nu bi sena siga nungai na phamwai ni duga iche bem ta na binod bro ai duga tamtam bro na lai bro ai duga thank you duga mama na oho arje duga itau na kai ma iche bem cha duga thobi sana na oi ma sak noi ma na te ko sak ulo roi ngasi di 6 like ena kana de comment tamtam bro jena duga Priana su lai bro ai lake larik paru bani hoi Priana thank you lakme damakta duga gi ija kanona kare arje nang bohol gi contact laina bro laina dine ije kanon contact laina diri ije kare tamtam bro ga dumayam like duga ije anu ai ma anu welcome thank you again elbida lakme damakta 6 like dan thank you ije anu duga tamtam bro na kare che anu ai duga gi ije ta khen tamtam lagin jao duga tamtam bro na kare che ta khela ai duga gi piana kare bro ai lake hai bani ai larik paru bani ai chak charu ge okay piana okay di che mem tana binod bro so matam chana amuktang lb thabiroglo hingda purana lb tharakanu yauba phangde hoine che masu kare mayam no lb thab matum duga ne che masu kare ai masu mayam gi matam du kare mangan ba mayam gi matam tham du ma thaning de ba du da matam mana sum masu mayam ju lb de sang bu ngamde adu matam da masu kare sum mayam gi kare disturb to ning de ba type ta masu nung dang hing de na thai adu da matam ni dai che du thoi bisana na kare ba ta je irang pharaga manipur da la o ine maga anganga purak la o hoi la ke thoi bisana ai manipur da na kane gi taw su manipur gi taw ma le ko binod lai se khuman lai se de gi taw ne ai nong ma la kani la ga sum na si mayam ga tam tam okay arje bro ai du gi sen una yon chak wow ai sen yon chang ni tu ngasi lau ni ngasi jam wa na lau ni matam ju phang da bani na thabak chin ma du ngasi di kare free ora bani na yon chak puno e motor maton kare kare sum khara pula e mukbang to bi da makta mama na kare ba che ta khel chak thong abo ai du gi che kanun na kare ba hai binod du gi che nun na binod hai du gi piana na mayam ai chak amuk tung charu gi ge manipur oi bai ni ko nganna chai ni hoi charu piana matam kare leifam gi hai tare da matam gi kare akhoi na di theng na chai nu su manipur da nganna chai du du mayam matam ni ni ta kheli chen kare mi mk thong tri ai du gi tam no du ga nu na bo ha lai du gi tam no che nu ai du gi mama na o che du che kan nu chak thong lo bo ai du gi nu che na yung chak to sinju nei tharo hoi che sinju cha du ni si che
신주 잡이다면도 보이니 신주 그래 연차세 따룩 루파 짬니 ngasi lowri ye chenuna che thongdri dugai che mtana anu darling KMC dugai itauna kraiba che kanobala dugai che taken anu darling se aibuga udene aya hai acha dugai khuman line ka itauna anu singa dugai itauna che taken dugai mamana arje si party le bro rak tingi kre संक्रांति की ओ चे पार्टी ले पार्टी तौदरबनी ngata le kon पार्टी हौदरबनी वाली पार्टी एक मिनिट से क्या हो रही ने 30 मिनट सुरबो 30 मिनट सुरदी मैं मेल भी लोसन दुरोनी को मैं बराबर जाते 30 मिनट केल भी तने की से दुगे नु चे नचे तखेल उदी उदन उरुद्रे ने नुसिबी है दुगे तम तम रो नाबा क्लेबा mama KMC दुगे कनो मलाई चे न करे 본통도 masak phajai binod 본통도 masak phajai nusi panthong ai ra nusi mandon masak phajai acha dogai che bem tana o leiko ai dogai on leiko ai che taken la ya anu sister slim oi re jat lo ai dogai thoi bisana kare ba dar je party phajana nei thoro ai hoi jamna nei thoro hoi tap tam khana ni family jaw bani na jamna party to ba jate li pakhang dumai na di kai party to ni ꯌꯨꯝꯗ ꯐꯦꯃꯤꯂꯤ ꯂꯩꯕꯅꯤꯅ ꯁꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯄꯥꯔꯇꯤ ꯇꯧꯔꯒꯅ ꯕꯦꯁꯅꯤꯗ ꯄꯥꯈꯪ ꯑꯣꯏꯔꯝꯃꯗꯤ ꯋꯥꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯏꯇꯨ ꯏꯆꯥ ꯌꯥꯎꯔꯕꯅꯤꯅ ꯌꯥꯝ ꯄꯥꯔꯇꯤ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯃꯥ ꯈꯤꯇꯅ ꯑꯣ ꯑꯥꯔ ꯖꯦ ꯍꯥꯏ ꯑꯗꯨꯒ ꯃꯃꯥꯅ ꯑꯥꯔ ꯖꯦ ꯑꯦꯜ ꯕꯤ ꯇꯧꯒꯣꯅ ꯇꯧꯔꯔꯣꯏ ꯏꯆꯦ 30 ꯃꯤꯅꯤꯠꯇꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒ ꯏꯆꯦꯅꯨꯅ ꯀꯔꯤꯕ ꯅꯠꯇꯦ ꯆꯦ ꯇꯈꯦꯜ ꯅꯣꯇꯤ ꯅꯠꯇꯦ komen loi ude dugini acha acha daga takini chena kare imau nupi se maninga udine manimma ga maning mama ga udi hairo tam tam pro na kare arje minute continue to ko ai kare arje maintain continue to ko ai cái này chứ arje maintain continue to ko hay na minute hay dai se khang de ne tam tam bro to bisana no kare bu padana no kare to bisana icha no kare ba to bi ei bu su udine ai de to bisana na family party na hen banida nungai badar je hoy ne kani to ne hoy de kare family lei banina family ga party to roga ta tumda padana to roga cha ra ko na harau na tumaga lore da काय कोई दिन में फैमिली ले रहे बनी ना दिखे करना मी वाट ले होई चे मी वाला मने आई गेल भी से करिंग काय दे मैं हम जो खंग दबने चुंग तो बने भी जो मैं हम जो खंग मोय दुगई थोई भी सना करे लोइन ना उये नोई बुआई अच्छा दुगन उन्ना बेमचा थोंग द्री तम तम रोना करे बासलता सिस्टर इमोनु नेट से उपाय नाई hoi tam tam bro karim kai de da tam bro kaino ne imoinu lakte na kare waro bo jab ro ise karim waro de da kani waro de mi lakte mi gi thama matam leiba matam su kara khang ta bani ko ko su elbi to yen akon tan chang ma khot ma to bo do ma ne dik na de ai gi thabal de isu chang ma ngam mo ya ba do matam do aina matam phang ma du ga ngatang chang ba khot ba um to ba du ni karim waro bo leite ko ai gi di common line on do ga anu chen na Manimbok hay bani arje manebok hay bani arje अच्छा manebok अच्छा अच्छा ini kre ini bok hay budu hay ro ini bok hay budu ra mani bok hay budu khang dire ini bok hay budu kano mana mara bu jato koi gi sore su karum kai waro gunu ko e dao yon chak phaje ye oi dao jingu tu yon chak se taruk khak pore ni ko yon chak taruk ta lupa cham दुगैगी थोबिसना करे बदाजे करी थोंग दोइदरगे हिजांग दि खक ने nga leine nga ngasai nga prok pud ngasi di video ka sem ro yai na ngasi nga thamra kan heng cha ra ni nga se ngasi khang de kai thong dino ine mana kai thong dino di khang de ko ai ngasi cha ro ai ni mukbang ka to ro ai ni ngasi di ngasi kai mukbang to do ngasi na ngau le ka kai le mukbang no do thobisana na kari jang ne chim jan na ai uri
ꯁ꯭ꯃꯦꯂꯤꯡ ꯏꯔꯣꯟꯕꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯎꯔꯤ ꯁꯦꯝꯂꯤ ꯏꯔꯣꯟꯕꯒꯤ ꯑꯠꯆꯥ ꯑꯠꯆꯥ ꯀꯩꯅꯣꯅꯦ ꯏꯆꯦ ꯕꯦꯝꯆꯥ ꯉꯁꯤ ꯉꯥ ꯁꯥ ꯆꯥꯗꯅ ꯉꯁꯤ ꯀꯗꯥꯏ ꯎꯔꯤ ꯏꯔꯣꯜꯂꯤꯕ꯭ꯔꯥ ꯏꯆꯦ ꯇ ꯁꯥꯅꯤꯍꯦ ꯏꯆꯦ ꯅꯪꯁꯨ ꯅꯨꯡꯇꯤꯒꯤ ꯉꯥ ꯆꯥꯔ ꯉꯁꯤꯗꯤ ꯉꯥ ꯆꯥꯗꯦꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯌꯥꯝꯅ ꯍꯔꯥꯎꯏꯌꯦ ꯄ꯭ꯂꯤꯁ ꯀꯣꯟꯇꯤꯅ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯇꯝꯗꯝ ꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯍꯩꯇꯦꯀꯣ ꯑꯦꯜꯕꯤꯒ ꯄꯥꯕ ꯀꯣꯃꯦꯟ ꯄꯥꯕꯒ ꯌꯥꯝ ꯍꯩꯇꯦ ꯑꯩꯗꯤ ꯌꯥꯝꯅ ꯁ꯭ꯂꯣ ꯑꯣꯏꯀꯣ ꯌꯥꯝꯅ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯌꯥꯝ ꯍꯩꯇꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤꯗ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦ ꯌꯥꯝꯅꯀꯣ ꯑꯩ ꯌꯥꯝ ꯋꯥꯏ ꯌꯥꯝꯅ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯗꯨꯗꯒꯤ ꯇꯀꯩꯁꯦ ꯇꯀꯦꯜꯅ ꯀꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯧ ꯍꯥꯏꯕꯅꯤ ꯑꯣ ꯍꯣ ꯍꯣ ꯑꯠꯆꯥ ꯑꯠꯆꯥ ꯉꯁꯥꯏ ꯑꯩꯅ ꯁꯛ ꯈꯪꯗ꯭ꯔꯕꯗꯨꯗꯤ ꯀꯗꯥꯏ ꯈꯪꯍꯧ ꯀꯗꯥꯏ ꯈꯪꯍꯟꯗꯔ ꯑꯗꯨꯗꯤ ꯑꯣ ꯈꯪꯍꯧꯗ꯭ꯔꯗꯤ ꯏꯆꯦ ꯑꯩ ꯉꯁꯥꯏ ꯁꯛ ꯈꯪꯍꯧꯗꯔꯦ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯗꯤ ꯈꯨꯃꯟ ꯂꯥꯏꯅ ꯀꯔꯤ ꯏꯇꯥꯎꯅ ꯀꯔꯤ ꯏꯇꯥꯎ ꯆꯣꯡꯁꯤꯜꯂꯛꯑꯣꯌꯦ ꯉꯁꯤ ꯕꯤꯍꯨ ꯂꯩꯌꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯆꯣꯡꯁꯤꯜꯂꯛꯑꯣꯌꯦ ꯅꯪ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯐꯖꯅꯏꯟꯖꯣꯏ ꯇꯧꯅꯤꯌꯦ ꯑꯥꯔꯖꯦꯅ ꯀꯔꯤ ꯃꯃꯥꯅ ꯀꯔꯤ ꯑꯥꯔꯖꯦ ꯂꯩꯀꯣ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯑꯗꯨꯒ ꯊꯣꯏꯕꯤꯆꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯑꯥꯔꯖꯦꯁꯦ ꯌꯥꯝ ꯆꯝꯃꯤ ꯀꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯑꯣꯀꯦꯔ ꯊꯣꯏꯕꯤꯆꯅ ꯑꯩ ꯃꯕꯨꯛ ꯐꯕ꯭ꯔꯣ ꯗꯥ ꯑꯥꯔꯖꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯅꯨꯡꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯀꯞꯅꯤꯡꯉꯦꯀꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯁꯨ ꯉꯥ ꯊꯣꯡꯒꯅꯤ ꯑꯣ ꯏꯆꯦꯅꯨ ꯉꯥ ꯊꯣꯡꯒꯅꯤ ꯍꯣꯏ ꯉꯁꯤ ꯉꯥꯗꯤ ꯆꯥꯕ ꯃꯇꯝꯅꯤꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯌꯥꯝꯅ ꯉꯥꯁꯦ ꯌꯥꯝꯅ ꯆꯥꯔꯦ ꯉꯥ ꯁꯥ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯐꯦꯃꯥꯁꯅꯤ ꯍꯥꯏꯗꯤ ꯇꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯅꯤ ꯗꯥ ꯑꯥꯔꯖꯦꯗ ꯍꯣꯏ ꯏꯆꯦ ꯏꯆꯦ ꯀꯩꯅꯣꯅ ꯀꯅꯥꯏ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯉꯥꯒ ꯊꯣꯡꯗꯣꯏꯅꯤ ꯍꯪꯒꯥꯝꯗꯣ ꯉꯥꯒ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯤ ꯏꯆꯦ ꯑꯗꯨ ꯏꯆꯦꯒꯤ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯏꯆꯦ ꯋꯦꯠ ꯇꯧꯔꯝꯃꯨ ꯑꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯗꯨꯗꯣ ꯉꯁꯤꯁꯨ ꯌꯣꯡꯆꯥꯛ ꯄꯨ ꯂꯥꯛꯏꯅꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯅ ꯏꯆꯦꯒꯤꯗꯃꯛꯇ ꯄꯨꯔꯛꯏꯅꯤ ꯁꯤꯡꯖꯨꯁꯦ ꯑꯁꯤ ꯌꯣꯡꯆꯥꯛꯁꯦ ꯁꯤꯗ ꯐꯪꯕꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯏꯆꯦ ꯑꯗꯨꯅ ꯉꯁꯤ ꯌꯣꯡꯆꯥꯛ ꯄꯨ ꯂꯥꯛꯑꯦ ꯏꯆꯦꯒꯤ ꯀꯗꯥꯏ ꯔꯤꯀ꯭ꯋꯦꯁ ꯚꯤꯗꯤꯑꯣ ꯑꯩ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯊꯣꯏꯕꯤꯆꯅꯅ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯅ ꯉꯥ ꯑꯌꯨꯛꯇ ꯂꯣꯏꯈ꯭ꯔꯦ ꯉꯥ ꯑꯌꯨꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯣ ꯑꯗꯨꯒꯤ ꯏꯆꯨꯝ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯕ ꯇꯝ ꯄꯥꯔꯇꯤ ꯇꯧꯗ꯭ꯔꯕꯣ ꯍꯥꯏ ꯉꯁꯤꯗꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏ ꯇꯝ ꯕ꯭ꯔꯣ ꯈꯪꯗꯦꯕ ꯃꯤꯅꯤꯠ ꯀꯌꯥ ꯁꯨꯔꯒꯦ ꯃꯤꯅꯤꯠ 22 ꯁꯨꯔꯦꯀꯣ 8 ꯃꯤꯅꯤꯠꯇ ꯇꯧꯔꯒ ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯏꯃꯥ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯕ ꯑꯩꯁꯦ ꯈꯪꯗꯦꯅꯦ ꯅꯦꯠ ꯂꯩ ꯂꯥꯏꯟꯗ ꯃꯤ ꯐꯣꯟ ꯂꯩꯕ꯭ꯔꯥ ꯂꯥꯏꯟꯗ ꯁꯤꯕꯨ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯕꯤꯆꯅ ꯗꯥ ꯑꯥꯔꯖꯦ ꯍꯩꯇꯦ ꯍꯥꯏꯖꯔꯁꯅꯨ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯍꯩꯀꯣ ꯍꯥꯏ ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯋꯥꯏꯐꯥꯏ ꯀꯃꯥꯏ ꯑꯣꯐ ꯑꯣꯏꯔꯤꯅꯣ ꯁꯤꯕꯨ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯒꯤ ꯊꯣꯏꯕꯤꯆꯅ ꯑꯗꯨꯒ ꯕꯤꯛ ꯄꯥꯔꯇꯤ 9ꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯕꯤꯛ ꯕ꯭ꯔꯣꯗ ꯄꯥꯔꯇꯤ 9ꯅꯤ ꯄꯨꯜꯂꯅ ꯃꯃꯥ ꯑꯩ ꯉꯥ ꯆꯥꯔꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯅ ꯕꯤꯛ ꯑꯌꯨꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦꯅꯨꯅ ꯀꯔꯤꯕ ꯆꯥꯕꯗꯤ ꯃꯌꯥꯝ ꯆꯥꯅꯔꯤ ꯑꯩꯒꯤꯗꯤ ꯉꯥꯇꯅꯤ ꯍꯣꯏ ꯏꯆꯦ ꯉꯥꯁꯨ ꯌꯥꯝ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤꯀꯣ ꯁꯥ ꯆꯥꯔꯒꯗ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯅꯠꯇꯦ ꯉꯥꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯒꯤ ꯌꯥꯝ ꯐꯩꯌꯦ ꯗꯥ ꯑꯥꯔꯖꯦꯒꯨꯝꯕ ꯏꯕꯨꯡꯒ ꯂꯩꯔꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ ꯃꯆꯜꯅ ꯊꯣꯏꯕꯤꯆꯅꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯔꯤꯅꯣꯗ ꯈꯪꯗꯦꯀꯣ ꯌꯥꯝ ꯐꯩꯌꯦ ꯗꯥ ꯑꯥꯔꯖꯦꯒꯨꯝꯕ ꯏꯕꯨꯡꯒ ꯂꯩꯔꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ ꯃꯆꯜꯅ ꯀꯩꯅꯣ ꯂꯨ ꯇꯧꯒꯅꯤ ꯀꯩ ꯂꯨ ꯇꯧꯔꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯈꯪꯗꯦꯗ ꯊꯣꯏꯕꯤꯆꯅ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯝꯃꯣꯏꯅꯤꯀꯣ ꯑꯩꯗꯤ ꯑꯩ ꯃꯤ ꯑꯋꯥꯕ ꯌꯦꯡ ꯉꯝꯗꯦ ꯃꯤ ꯑꯋꯥꯕ ꯌꯥꯝꯅ ꯌꯦꯡ ꯉꯝꯗꯦ ꯑꯩꯗꯤ ꯃꯤꯅ ꯋꯥꯔꯒ ꯑꯩ ꯏꯁꯥꯅ ꯊꯝꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯂꯥꯏꯔꯔꯁꯨꯅꯦ ꯑꯩꯒꯤ ꯃꯤ ꯑꯋꯥꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯌꯥꯝ ꯃꯃꯥꯡ ꯊꯥꯡꯉꯤ ꯑꯩꯗꯤ ꯉꯁꯤ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯅ ꯑꯩ ꯂꯩꯕ ꯉꯝꯗꯦ ꯑꯩꯒꯤ ꯄꯩꯁꯥꯅ ꯆꯥꯎꯕ ꯅꯠꯇꯦ ꯑꯩꯒꯤ ꯀꯔꯤ ꯊꯃꯣꯏꯅ ꯆꯥꯎꯕꯅꯤ ꯑꯩꯁꯦ
ꯉꯥ ꯊꯣꯡꯕꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯀꯔꯤꯕ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯉꯥ ꯁꯥ ꯉꯥꯛꯇꯅꯤ ꯍꯣꯏ ꯏꯆꯦꯅꯨ ꯉꯁꯤꯗꯤ ꯉꯥ ꯁꯥ ꯉꯥꯛꯇꯅꯤ ꯇꯧꯗꯣꯏꯁꯤ ꯉꯁꯤ ꯏꯆꯦꯕꯦꯝꯆꯥ ꯉꯥ ꯊꯣꯡꯕ ꯌꯥꯝꯅ ꯆꯥꯕꯅꯤ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯆꯥꯕꯅꯤ ꯏꯆꯦꯕꯦꯝꯆꯥꯅ ꯍꯧꯖꯤꯛꯇ ꯏꯔꯣꯟꯕ ꯍꯥꯏꯕꯗꯨꯒ ꯇꯝꯇꯝꯕꯨꯔꯣ ꯏꯔꯣꯟꯕ ꯍꯥꯏꯕꯗꯨꯒꯩꯗꯤ ꯕꯤꯠ ꯅꯥꯈ꯭ꯔꯦꯅꯤ ꯏꯆꯦꯕꯦꯝꯇꯅ ꯍꯥꯏꯔꯛꯄꯗꯨꯒ ꯏꯔꯣꯝꯕ ꯍꯥꯏꯕꯗꯨ ꯉꯥ ꯆꯥꯕ ꯃꯤꯅ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯕꯤꯠ ꯅꯥꯔꯦꯕꯨ ꯑꯗꯨꯒ ꯏꯆꯦ ꯀꯥꯅꯣꯅ ꯀꯔꯤꯕ ꯃꯅꯨ ꯑꯗꯨꯒ ꯏꯆꯦ ꯀꯔꯤ ꯑꯣꯏꯅꯝ ꯂꯥꯛꯑꯦ ꯏꯆꯦ ꯑꯣꯏꯅꯝ ꯑꯦ ꯂꯥꯏꯛ ꯗꯟ ꯑꯥꯔꯖꯩ ꯂꯤꯇꯨꯁꯀ ꯄꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯣꯏꯅꯝ ꯑꯗꯨꯒ ꯅꯨꯡ ꯏꯆꯦꯅ ꯀꯔꯤꯕ ꯁꯨꯁꯤꯂꯥ ꯑꯗꯨꯗꯒꯤ ꯇꯝꯇꯝ ꯕ꯭ꯔꯣꯅꯒ ꯑꯣꯏꯅꯥꯝ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯑꯣꯏꯅꯥꯝ ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯅ ꯍꯥꯏ ꯁꯨꯁꯃꯤꯇꯥ ꯆꯥꯛ ꯆꯥ ꯊꯣꯡꯂꯕꯣ ꯍꯥꯏ ꯑꯗꯨꯒꯤ ꯁꯨꯁꯤꯂꯥ ꯏꯆꯦꯅ ꯀꯔꯤ ꯑꯣꯏꯅꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯌꯣꯡꯆꯥꯛ ꯇꯣ ꯇꯤꯟ ꯇꯥꯔꯦꯀꯣ ꯍꯥꯏ ꯇꯨ ꯏꯆꯦ ꯑꯣꯏꯅꯥꯝ ꯐꯖꯅ ꯌꯦꯡꯉꯨꯀꯣ ꯌꯣꯡꯆꯥꯛꯁꯦ ꯐꯖꯅ ꯌꯦꯡꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯌꯣꯟꯆꯥꯛ ꯁꯤꯡꯖꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯦꯝꯇꯅ ꯁꯨꯁꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯅꯝꯅ ꯀꯩ ꯆꯦ ꯑꯩ ꯕꯖꯥꯔꯗꯒꯤ ꯆꯪꯉꯛꯄꯗ ꯀꯨꯏꯗ꯭ꯔꯦ ꯆꯪꯉꯛꯄ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯀꯩꯅꯣꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯄꯥꯕ ꯋꯥꯔꯕꯣ ꯍꯥꯏ ꯋꯥꯗꯦ ꯏꯆꯦ ꯋꯥꯗꯦ ꯑꯩꯅ ꯈꯔ ꯇꯞꯄ ꯄꯥꯕꯗꯨꯒ ꯈꯔ ꯈꯪꯗꯦ ꯀꯣꯃꯦꯟꯁꯦ ꯃꯈꯥꯗꯁꯨ ꯂꯩꯔꯝꯒꯅꯤ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯑꯩ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯇꯞꯄ ꯍꯥꯏꯀꯣ ꯑꯩꯗꯤ ꯑꯩ ꯌꯥꯝꯅ ꯈꯔ ꯍꯩꯇꯦꯕ ꯑꯦꯛꯁꯄꯤꯔꯦꯟꯁ ꯂꯩꯇꯦꯕ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯦꯜꯕꯤ ꯇꯧꯗꯕꯅꯤꯅ ꯄꯥꯕꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯑꯣ ꯇꯝ ꯉꯥ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯅꯝꯅ ꯀꯩ ꯇꯧꯕꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯔꯖꯦ ꯀꯄꯛꯇꯣꯏ ꯃꯥꯜꯂꯦ ꯊꯣꯛꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯤ ꯌꯥꯏ ꯍꯣꯏ ꯀꯗꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ ꯀꯗꯥꯏ ꯏꯟꯖꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯀꯗꯥꯏ ꯍꯔꯥꯎꯕ ꯀꯨꯝꯍꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯏꯃꯣꯁꯅꯦꯜ ꯋꯥꯔꯤ ꯑꯩ ꯁꯥꯟꯅꯅꯤꯡꯗꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯇꯅ ꯆꯦ ꯃꯃꯥ ꯄꯥꯔꯇꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯏꯆꯦ ꯆꯦ ꯃꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯅꯨꯅ ꯊꯣꯏꯕꯤ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯅ ꯑꯣꯟ ꯑꯗꯨꯒ ꯏꯇꯥꯎ ꯑꯣꯟ ꯑꯗꯨꯒ ꯃꯃꯥꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯔꯁꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯔꯁꯦ ꯍꯣꯏ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯇꯥꯈ꯭ꯔꯦꯕ ꯂꯂꯥ ꯂꯥ ꯏꯆꯦ ꯇꯈꯦꯜ ꯂꯂꯥ ꯂꯥ ꯑꯣꯏꯅꯝꯅ ꯊꯣꯏꯕꯤꯁꯅꯥ ꯅꯨꯡꯉꯥꯏꯕ ꯇꯧꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ ꯃꯌꯥꯝ ꯑꯩ ꯊꯃꯣꯏ ꯑꯗꯨꯃꯥꯏꯅ ꯀꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯇꯜꯂꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯨ ꯁꯤꯡꯍꯥꯔ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯏꯇꯥꯎꯅ ꯑꯣꯟ ꯑꯗꯨꯒ ꯐꯣꯟ ꯄ꯭ꯂꯤꯖ ꯍꯥꯏ ꯑꯗꯨꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯆꯦ ꯁꯨꯁꯤꯂꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯤꯌꯥꯅꯅ ꯑꯩ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯦ ꯑꯣꯀꯦ ꯄ꯭ꯔꯤꯌꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯑꯣꯏꯅꯥꯝ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯉꯥ ꯊꯣꯡꯕꯁꯨ ꯂꯩ ꯑꯗꯨꯒ ꯑꯃ ꯏꯔꯣꯟꯕ ꯇꯧꯗꯣꯏꯅꯤ ꯑꯣꯀꯦ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯕꯤꯅꯣꯠ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯅꯝꯅ ꯀꯔꯤ ꯃꯌꯥꯝ ꯏꯪꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯕꯥꯎ ꯑꯣꯏꯅ ꯂꯧꯔꯦ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯑꯠꯆꯥ ꯕꯥꯎꯅ ꯅꯩꯊꯥꯗꯣꯔꯦꯅꯦ ꯏꯆꯦ ꯑꯣꯏꯅꯝ ꯉꯁꯤꯗꯤ ꯂꯥꯒꯤ ꯏꯆꯦ ꯑꯣꯏꯅꯝ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯗꯥꯔꯂꯤꯡ ꯆꯤꯊꯣꯜ ꯃꯥꯁꯂꯣ ꯍꯥꯏ ꯆꯤꯊꯣꯜ ꯃꯥꯁꯂꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯀꯩꯗꯧꯕ ꯄ꯭ꯔꯤꯌꯥꯅ ꯀꯦꯝꯁꯤ ꯀꯩꯅꯣ ꯅꯦꯠꯁꯦ ꯀꯔꯤꯅꯣ ꯂꯣꯏ ꯇꯠꯈꯤꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯁꯤ ꯃꯊꯟꯇ ꯃꯨꯠꯈꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯃꯣꯕꯥꯏꯜꯅꯣ ꯈꯪꯗꯦꯗ ꯅꯪꯒꯤ ꯋꯥꯏꯐꯥꯏꯗꯣ ꯃꯨꯠꯈꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯨꯠꯈꯤ ꯑꯗꯨꯒ ꯕꯤꯅꯣꯠ ꯆꯥ ꯄꯥꯏꯁꯤ ꯍꯌꯦꯡꯗꯤ ꯑꯍꯥꯎ ꯍꯌꯦꯡꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯌꯦꯡ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯕ ꯃꯇꯝꯅꯤ ꯍꯌꯦꯡꯗꯤ ꯄꯤఠꯥ ꯗꯣꯏ ꯂड्डू ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯕꯦꯝꯆꯥ ꯂꯩ ꯄꯥꯔꯇꯤ ꯑꯗꯨꯗꯒꯤ ꯏꯆꯦ ꯑꯣꯏꯅꯝꯅ ꯀꯔꯤ ꯆꯦꯅꯨ ꯍꯋꯥꯏꯅꯤ ꯍꯪꯒꯥꯝꯒ ꯇꯧꯔꯣ ꯍꯥꯏ ꯏꯆꯦ ꯑꯅꯨ ꯍꯥꯎꯔꯅꯤ ꯍꯪꯒꯥꯝꯒ ꯇꯧꯔꯣ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯀꯔꯤ ꯑꯣ ꯑꯅꯨ ꯗꯥꯔꯂꯤꯡ ꯆꯤꯊꯣꯜ ꯃꯥꯁ ꯆꯥꯗ꯭ꯔꯕꯣ ꯍꯥꯏ ꯅꯟꯗꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯑꯥꯔꯖꯦ ꯍꯥꯏꯅ ꯃꯥꯏ ꯅꯟꯗꯤꯒꯤ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯃꯥꯒꯤ ꯏꯃꯣꯖꯤꯒ ꯆꯦꯟꯖ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯑꯜꯂ ꯑꯜꯂꯥ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯑꯥꯔꯖꯦꯅ ꯀꯛꯄꯅꯦ ꯑꯗꯨꯒ ꯑꯣꯏꯅꯝꯅ ꯀꯔꯤ ꯏꯃꯥ ꯅꯟꯗꯨ ꯅꯪꯒꯤ ꯁꯣꯠꯇꯣ ꯆꯨꯝꯃꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩꯈꯣꯏꯁꯨ ꯑꯌꯨꯛꯇ ꯐꯦꯃꯤꯂꯤ ꯄꯥꯔꯇꯤ ꯑꯣꯏꯈ꯭ꯔꯦ ꯌꯥꯏ
ꯑꯗꯨꯒ ꯏꯆꯦꯅ ꯀꯔꯤꯕ ꯅꯣꯏ ꯃꯌꯥꯝ ꯁꯣꯅꯣ ꯑꯣꯏꯈ꯭ꯔꯦ ꯂꯣꯏꯅ ꯑꯩꯕꯨꯁꯨ ꯃꯣꯅꯣ ꯑꯣꯏꯍꯟꯕꯤꯔꯣ ꯈꯔ ꯃꯌꯥꯝ 30 ꯃꯤꯅꯤꯠ ꯐꯥꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯀꯔꯤ ꯇꯧꯔꯅꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯀꯔꯤꯕ ꯅꯟꯗꯤ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯇꯅ ꯑꯅꯨ ꯗꯥꯔꯂꯤꯡ ꯑꯩ ꯁꯣꯅꯣ ꯑꯣꯏꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒꯤ ꯅꯟꯗꯤꯅ ꯀꯔꯤꯕ ꯗꯥꯕꯤꯅꯣ ꯍꯥꯏꯅ ꯀꯛꯄ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯅ ꯀꯥꯟꯁꯤ ꯏꯆꯦꯒꯤꯗ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏ ꯀꯅꯥꯅꯣ ꯑꯥꯔꯁꯤ ꯏꯆꯦꯒꯤꯗ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏ ꯀꯅꯥ ꯏꯆꯦꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯤꯕ ꯑꯅꯨ ꯗꯥꯔꯂꯤꯡ ꯅꯪꯕꯨ ꯁꯣꯅꯣ ꯃꯣꯅꯣ ꯔꯥꯅꯤ ꯑꯣꯏꯍꯟꯗꯣꯏꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯤ ꯌꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯇꯦ ꯖꯣꯟꯆꯥꯛ ꯑꯣꯏꯅ ꯆꯥꯔꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯖꯣꯟꯆꯥꯛ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯣꯏꯅꯥꯝꯅ ꯀꯔꯤꯕ ꯏꯆꯦ ꯑꯣꯏꯅꯥꯝꯅ ꯏꯆꯦ ꯑꯅꯨ ꯁꯤꯔꯦꯍꯦ ꯑꯗꯨꯒ ꯑꯅꯨ ꯁꯤꯡꯉꯥꯅ ꯀꯔꯤꯕ ꯏꯆꯦ ꯑꯅꯨꯅ ꯕꯦꯝꯆꯥ ꯑꯉꯥꯡꯁꯤꯡ ꯆꯥꯗꯦ ꯁꯤꯇꯣꯜ ꯍꯥꯏꯗꯣ ꯆꯤꯇꯣꯜ ꯍꯥꯏꯗꯣ ꯑꯉꯥꯡꯁꯤꯡ ꯆꯥꯗꯦ ꯆꯤꯇꯣꯜ ꯃꯥꯁ ꯈꯥꯏꯅꯔꯦ ꯃꯌꯥꯝ ꯏꯉꯥꯡꯅ ꯑꯗꯨꯒ ꯃꯃꯥꯅ ꯑꯣꯟ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤꯕ ꯆꯨꯝꯃꯤ ꯗꯥꯔꯂꯤꯡ ꯑꯗꯨꯒꯤ ꯑꯅꯨꯁꯤ ꯉꯟꯅ ꯍꯣꯏ ꯁꯨꯁꯤꯜꯂꯥ ꯑꯗꯨꯒꯤ ꯀꯩꯅꯣꯕꯂꯥ ꯏꯆꯦꯅ ꯀꯔꯤ ꯑꯥꯔꯁꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯀꯦ ꯑꯗꯨꯒꯤ ꯇꯝꯇꯝꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯏ ꯇꯝꯇꯝꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯆꯦ ꯇꯛꯈꯦ ꯂꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯅ ꯗꯥꯔꯁꯦ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯥꯎꯔꯒꯦ ꯚꯥꯏ ꯁꯥꯎꯕ ꯌꯥꯗꯦ ꯍꯣꯏ ꯍꯣꯏ ꯚꯥꯏ ꯑꯣꯏꯔꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯀꯨꯏ ꯂꯩꯔꯔꯣꯏ ꯂꯣꯏꯁꯤꯟꯗ꯭ꯔꯣꯅꯤ 30 ꯃꯤꯅꯤꯠ ꯐꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯑꯥꯔꯁꯦ ꯀꯩꯅꯣ ꯉꯥꯏꯈꯣ ꯋꯥꯏ ꯎꯏꯃ ꯇꯝꯇꯝꯕ꯭ꯔꯣꯅ ꯉꯥꯏꯈꯣꯒꯥꯏ ꯑꯣꯀꯦ ꯑꯥꯔꯁꯦ ꯚꯥꯏ ꯚꯥꯏ ꯕꯣꯍꯣꯜ ꯃꯌꯥꯝ ꯚꯥꯏ ꯚꯥꯏ ꯍꯥꯏꯔꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯀꯦ ꯑꯥꯔꯁꯦ ꯚꯥꯏ ꯚꯥꯏ ꯕꯣꯍꯣꯜ ꯑꯗꯨꯒꯤ ꯅꯟꯗꯤꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯑꯗꯨꯅꯤ ꯁꯤꯇꯣꯜ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯆꯦ ꯑꯣꯏꯅ ꯆꯦ ꯇꯈꯦꯜ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯩ ꯏꯆꯦ ꯕꯦꯝꯆꯟꯅ ꯅꯟꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯅ ꯁꯨꯏ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯅꯟꯗꯤ ꯍꯥꯏ ꯀꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤ ꯚꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯚꯥꯏ ꯑꯣꯏꯔꯁꯤꯅ ꯃꯌꯥꯝ 30 ꯃꯤꯅꯤꯠ ꯐꯥꯔꯦ ꯑꯩꯗꯤ 30 ꯃꯤꯅꯤꯠ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯇꯝ ꯇꯥꯝ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯂꯥꯏꯟꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯥꯔꯁꯦ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯥꯔꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯦ ꯂꯣꯏꯗ꯭ꯔꯣꯕꯣ ꯍꯥꯏ ꯂꯣꯏꯔꯒꯅꯤ ꯏꯆꯦ ꯀꯩꯗꯧꯗꯣꯔꯤ ꯂꯣꯏꯗ꯭ꯔꯣꯕꯣ ꯂꯣꯏꯔꯒꯦ ꯅꯟꯗꯤꯅ ꯕꯦꯝꯆꯥ ꯑꯗꯨꯒ ꯏꯆꯦꯅ ꯅꯟꯗꯨ ꯀꯞꯀꯅꯨ ꯍꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯅꯤꯃ ꯂꯥꯛꯑꯦ ꯑꯣꯟꯂꯤ 30 ꯃꯤꯅꯤꯠ ꯑꯣꯟꯂꯤ 30 ꯃꯤꯅꯤꯠ ꯇꯧꯔꯛꯀꯦ ꯏꯆꯦ ꯇꯈꯦꯜꯁꯨ ꯕꯥꯏ ꯍꯥꯏꯔꯦ ꯂꯥꯏꯛ ꯗꯟ ꯑꯅꯨ ꯕꯥꯏ ꯕꯥꯏ ꯅꯟꯗꯤ ꯂꯥꯏꯛ ꯗꯟ ꯑꯣꯀꯦ ꯑꯗꯨꯒ ꯏꯆꯦ ꯑꯅꯨ ꯑꯗꯨꯒ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯀꯞꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ 7:36 ꯐꯥꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏꯒꯦ ꯉꯥꯛꯇꯪꯒꯤ ꯃꯌꯥꯝꯗ ꯏꯆꯦ ꯀꯔꯤ ꯇꯝꯇꯝꯕ꯭ꯔꯣꯅ ꯉꯥꯛꯇꯪꯒꯤꯗꯃꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨ ꯂꯥꯛꯄꯅꯦ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯣꯏꯅꯨꯗꯨ ꯑꯗꯨꯗꯒꯤ ꯏꯃꯣꯏꯅꯨꯅ ꯀꯔꯤꯒꯅꯤꯃꯅ ꯅꯟꯗꯤ ꯅꯪꯅ ꯁꯨꯝ ꯀꯞ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯒꯤ ꯇꯝꯇꯝꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯇꯝꯇꯝꯕ꯭ꯔꯣ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯇꯝꯇꯝꯕ꯭ꯔꯣ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯇꯝꯇꯝꯕ꯭ꯔꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯌꯣꯡꯆꯥꯛꯁꯦ ꯍꯌꯦꯡ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯤ ꯁꯤ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯅꯩꯊꯔꯒꯦ ꯁꯤꯡꯖꯨꯁꯦ ꯃꯣꯇꯣꯔ ꯃꯅꯥꯒ ꯐꯖꯅ ꯅꯩꯊꯗꯣꯔꯅꯤ ꯁꯤꯁꯦ ꯁꯤꯡꯖꯨꯁꯦ ꯀꯅꯥ ꯌꯣꯡꯆꯥꯛ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯁꯨꯔꯦꯍꯦ ꯌꯣꯡꯆꯥꯛ ꯇꯔꯨꯛꯅꯤ ꯇꯔꯨꯛꯁꯦ ꯀꯩꯅꯣ ꯁꯤꯡꯖꯨ ꯑꯣꯏꯅ ꯇꯧꯔꯒꯦꯕꯣ ꯍꯌꯦꯡ ꯁꯤꯡꯖꯨ ꯑꯣꯏꯅ ꯅꯩꯊꯗꯣꯏꯅꯦ ꯁꯤꯁꯦ ꯂꯥꯛꯒꯤꯖꯥꯎ ꯑꯃꯤ ꯈꯥꯏꯕꯣ ꯑꯃꯤ ꯈꯥꯏꯌꯥ ꯇꯨꯃꯤ ꯈꯣꯏꯅ ꯅꯩꯊꯒꯦ ꯁꯤꯁꯦ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯑꯗꯨꯝ ꯅꯩꯊꯗꯣꯏꯅꯦ ꯁꯤꯁꯦ ꯕꯥꯏ ꯕꯥꯏ ꯑꯥꯔꯁꯦ ꯍꯣꯏ ꯕꯥꯏ 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 ꯇꯝꯇꯝꯕ꯭ꯔꯣ ꯌꯣꯡꯆꯥꯛ ꯆꯥꯕ ꯐꯪꯕ꯭ꯔꯣ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯒ ꯌꯣꯡꯆꯥꯛ ꯌꯣꯟꯆꯥꯛ ꯈꯥꯏꯌꯥ ꯄꯨꯠꯀꯤ ꯄꯥꯗꯤꯕꯣ ꯌꯣꯟꯆꯥꯛ ꯃꯇꯝ ꯑꯩꯁꯦ ꯈꯥꯏꯌꯥ ꯄꯥꯗꯤꯕꯣ ꯂꯩꯔꯦ ꯑꯗꯨꯅ ꯑꯗꯨꯕ꯭ꯔꯣ ꯑꯩ ꯊꯕꯛ ꯀꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯔꯝꯃꯨ
ꯑꯣ ꯑꯠꯆꯥ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯩ ꯍꯥꯏꯒꯦ ꯃꯌꯥꯝ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯕ ꯐꯪꯗꯦ ꯍꯣꯏ ꯐꯪꯗꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯇꯥꯝꯇꯝ ꯕ꯭ꯔꯣꯒꯤ ꯑꯣꯏꯅ ꯉꯁꯤ ꯑꯩ ꯈꯔ ꯍꯥꯏꯔꯝꯒꯦ ꯃꯌꯥꯝꯗ ꯑꯗꯨ ꯇꯥꯝꯇꯝ ꯕ꯭ꯔꯣꯗꯤ ꯍꯟꯗꯛ ꯃꯔꯛ ꯀꯅꯥꯃꯨꯛꯀꯤ ꯑꯦꯜꯕꯤꯗꯁꯨ ꯆꯪꯕ ꯉꯝꯗꯦ ꯀꯔꯥꯏ ꯖꯍꯥꯒꯤ ꯑꯦꯜꯕꯤ ꯑꯣꯏꯁꯅꯨ ꯑꯌꯨꯛꯇꯒꯤ ꯊꯥꯕ ꯑꯦꯜꯕꯤ ꯖꯍꯥ ꯑꯣꯏꯁꯅꯨ ꯇꯝꯇꯝ ꯕ꯭ꯔꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯈꯔ ꯆꯤꯟꯕ ꯑꯣꯏꯇꯥꯔꯦꯀꯣ ꯃꯥꯏ ꯃꯇꯝꯗꯨꯅ ꯉꯝꯗꯕꯩꯗꯃꯛꯇ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗꯁꯨ ꯂꯥꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯥꯅ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯦꯠ ꯐꯪꯕ ꯃꯇꯝꯗ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯁꯛꯇꯣ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝꯗ ꯂꯥꯁꯀꯤ ꯚꯤꯗꯤꯑꯣꯗ ꯃꯥ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤ ꯍꯥꯏ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕ ꯉꯝꯗ꯭ꯔꯁꯨ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯈꯔ ꯁꯨꯝ ꯃꯥ ꯆꯪꯕ ꯉꯝꯕ ꯅꯦꯠ ꯐꯪꯕ ꯃꯇꯝꯗ ꯃꯥ ꯆꯪꯒꯅꯤ ꯑꯗꯨ ꯃꯇꯝ ꯐꯪꯉꯗꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯇꯝꯇꯝ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨ ꯃꯥꯅ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯥꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯥ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯀꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯅꯤ ꯇꯝꯇꯝ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯅ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯋꯥꯔꯧꯕꯁꯨ ꯋꯥꯔꯧꯒꯅꯨ ꯃꯌꯥꯝꯒꯤ ꯃꯇꯝ ꯃꯥꯁꯨ ꯀꯔꯤ ꯊꯕꯛ ꯑꯃ ꯇꯧꯕꯅꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯅ ꯑꯉꯝꯕ ꯁꯞꯄꯣꯔꯠꯇꯨꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤꯀꯣ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯗꯤ ꯀꯅꯥꯃꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯈꯔ ꯊꯕꯛ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯀꯅꯥꯃꯨꯛ ꯑꯦꯜꯕꯤꯗ ꯆꯪꯕ ꯉꯝꯃꯣꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯍꯥꯏꯕ ꯃꯥꯁꯨ ꯀꯔ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈꯤꯕꯅꯤꯀꯣ ꯂꯣꯏꯔꯝꯗꯥꯏꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔ ꯑꯦꯜꯕꯤꯗ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯗꯤ ꯆꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯃꯥꯁꯨ ꯈꯔ ꯅꯦꯠ ꯐꯪꯕ ꯃꯇꯝꯗ ꯆꯪꯒꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨ ꯑꯩꯅ ꯈꯔ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯁꯨ ꯈꯔ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯅꯤ ꯇꯝꯇꯝ ꯕ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯅ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯕꯗꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯗꯤ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯃꯥꯁꯨ ꯀꯔꯤ ꯃꯇꯝ ꯁꯪꯕ ꯉꯝꯗꯦ ꯃꯥꯁꯨ ꯃꯇꯝ ꯐꯪꯗꯦ ꯑꯗꯨꯒꯤ ꯃꯥ ꯌꯥꯝ ꯋꯥꯔꯧꯋꯤ ꯃꯥꯁꯨ ꯀꯔꯤ ꯃꯥꯁꯨ ꯅꯍꯥꯟ ꯍꯥꯏ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯀꯔꯤ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧꯒꯅꯦꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣꯗꯗꯤ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯀꯔꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯗꯤ ꯂꯥꯛꯄꯗꯨꯗꯤ ꯇꯧꯒꯅꯨ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯇꯝꯇꯝ ꯕ꯭ꯔꯣꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯝꯇꯝ ꯕ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯇꯝꯇꯝ ꯕ꯭ꯔꯣꯗꯤ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯆꯤꯜꯂꯦ ꯃꯌꯥꯝꯁꯨ ꯈꯪꯉꯤꯅꯤꯀꯣ ꯇꯝꯇꯝ ꯕ꯭ꯔꯣꯁꯦ ꯍꯟꯗꯛ ꯃꯔꯛ ꯈꯔ ꯆꯤꯟꯕ ꯑꯣꯏꯔꯦ ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤꯗꯃꯛꯇ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯔꯤꯝ ꯋꯥꯔꯧꯕ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝ ꯊꯝꯒꯅꯨ ꯊꯥꯡꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯑꯃꯒꯤ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯥꯡ ꯊꯥꯒꯗꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯇꯕ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯀꯔꯤ ꯍꯥꯏ ꯀꯩꯗꯧꯅꯣ ꯑꯥꯔꯖꯦ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯗꯨꯒ ꯏꯇꯥꯎ ꯅꯨꯡ ꯑꯗꯨꯗꯒꯤ ꯇꯣꯃꯦꯇꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯑꯗꯨꯒ ꯏꯆꯟ ꯑꯅꯤꯇꯁꯨ ꯂꯥꯛꯑꯦ ꯈꯨꯃꯟ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯈꯨꯃꯟ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯕꯤꯁꯥꯂꯨ ꯑꯌꯥꯒꯤ ꯏꯛꯀꯤ ꯄꯄꯥ ꯂꯩꯌꯨ ꯀꯩꯅꯣ ꯕꯀ꯭ꯔꯥꯠ ꯀꯣ ꯃꯅꯥ ꯀꯔꯤ ꯋꯥꯉꯦꯡꯒꯤ ꯀꯩꯅꯣ ꯕꯤꯁꯥꯂꯨ ꯑꯌꯥꯒꯤ ꯏꯛꯀꯤ ꯄꯄꯥ ꯂꯥꯏꯍꯨ ꯕꯤꯛ रात को मनाएंगे ꯑꯗꯨꯗꯒꯤ ꯕꯤष्णु ꯀꯔꯦ ꯀꯌꯥ ꯁꯕꯖꯤ ꯍꯦ ಇದನ್ನ ಇಕ್ಕ ಪಪ್ಪ ಏನು ಟಮಟೊ ꯑꯗꯨꯒꯒꯤ ꯍꯣꯏ 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 ꯌꯥꯔꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯁꯦ ꯑꯗꯨꯒꯤ ꯏꯃꯣꯅ ꯏꯃꯣꯖꯤ ꯑꯗꯨꯒ ꯏꯃꯣꯅ ꯏꯃꯣꯖꯤ ꯑꯗꯨꯒ ꯈꯨꯃꯟꯅ ꯑꯅꯤꯇ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯇꯥꯔꯤ ꯌꯥꯏ ꯑꯗꯨꯒꯤ ꯏꯃꯣꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯌꯥꯝ ꯂꯥꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤꯗꯤ ꯑꯦꯜꯕꯤ ꯇꯧꯗꯦꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯉꯁꯤ ꯇꯧꯔꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯝ ꯑꯦꯜꯕꯤ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯑꯩ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯩꯗꯨ ꯑꯉꯝꯕ ꯃꯇꯦꯡꯗꯣ ꯑꯩ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯂꯩꯁꯟꯅꯁꯤ ꯈꯠꯅꯕ ꯇꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯈꯔ ꯁꯨꯃꯥꯏꯅ ꯂꯩꯅꯁꯤ ꯂꯣꯏꯔꯦ ꯕꯕꯥ ꯂꯣꯏꯗꯣꯔꯦ ꯕꯕꯥ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯑꯥꯔꯖꯦ ꯕꯥꯏ 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 ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯕꯤꯁꯥꯂꯨ ꯕꯥꯏ ꯕꯥꯏ
Okay, RJ. Okay, Tamtam bro. Okay, bye bye. Enjoy yourself. Enjoy bihugi. Enjoy toro si mayam ko yaji. LB lo re haji ako mayam enjoy toro say ya di mayam lo isa lagi LB say matang sika mayam bye bye. Ay masak jangan lam mayam da last kiraigi lo ram dagi masak jangan la si ay da. Masak jang siro. Ay masak jang phasar bani jang mayam. Tu cái đồ này mummy hey yung sibo. Ay mummy. Mayam bye bye. Bye 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 bye. Mayam मकर संक्रांति की हैप्पी मकर संक्रांति मयाम एंजॉय फदन तो अदु मयाम द विश तौजरी मकर संक्रांति की मयाम अदुदि मयाम मतंग सि मयाम बाय बाय रसे बाय बाय विष्णु बाय बाय या एंगलो बाय फजरे यू बाय आरसी लाइट से ना जाते हैं मतलब मयाम बाय बाय tamtam bro itaw iche memcha mayam punama iche memcha iche nu anima mayam lakpa imoy nu sister mayam loida egi taraf se ki happy bihu ko mayam loi bo haijare gi happy bihu mayam bihu se phadana enjoy toro doga gi sum mayam nong kare chahiye madam to lakpani mayam si festival se mayam se enjoy toro health kare healthy oi leiro mayam atu dinga si mayam matang siga mayam ni salaki adu mayam bye 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 bye. Hmm. Iki